ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤ ꯍꯩꯉꯥꯡꯗꯅꯦ 이신기 이제 또리도 파타라음니나 거기 왕칼레 하고 따래 안다버디 라이트래 얘는 해나 왕칼레 얌 만나 힘들고 ꯌꯨꯝꯗ ꯂꯩꯍꯧꯕ ꯃꯤ ꯁꯨꯝ ꯀꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯅꯔꯤ ꯄꯨꯊꯣꯛꯅꯕꯒꯤ 이신기 이제 양 왕아 행강 마야이 레카이다 까이리버 거기 두리안세 nga랑 레카이 아이제시 아야마 팅절레 솜다 마얌 팅가가 레레 거 사이봉 팅절레 아도 야라가디 시제 이레이수 얌 깐마 나트레 아 사이다 레리버 이레이제 아시마틱 지다 nga이레 야라가디 강나 자나바 거기 머루 빵칭 레르가디 레바 가리제 솜나가나 또 타전비로 레바 가리 와트로 머루 모르가 오직 투빈나 시레 타박 레빠가 레레 야라가디 이싱 자우부세 간나부기다막다 강나바 머루 모방싱 레가디 레바가리 손동도 타전비로 야리버 무카이 레바가리 락터다나 nga이나 레레시다 플리즈 야라가디 매망도 셰어 도비오 아두가 거기 소나간기 행항몸 사이트니고 행항 매알리카이 야라가디 레바가리 싱도 야라가디 양도 타전비로 강나 자나바 레가디 플리즈 가자 빨리 하고 가가다 바이든 저런 얘기야 지금 내가 이거 나네 바이든 저런 얘기야 그러더라 바이든 저런 얘기 페이스북에 나가려가 바이니 폰 빌어 낭기 폰 하래 까나 안 하오라게 마타지잖아. 지금 마타지잖아. 자신과 너가 돌린 생각도. 손담은 고모. 손담아 자 손담아. 오케이. 오케이. 톡방감 나는 내가 봐. Sina khwaidagi best
ꯆꯦꯡ ꯑꯣꯏꯅ ꯂꯧꯔꯁꯦ ꯍꯥꯏꯔꯕ ꯃꯣꯏꯅꯕꯨ ꯆꯥꯔ ꯊꯣꯡꯕꯤꯔꯒ ꯐꯠꯄꯤꯔꯛꯑꯗꯤ ꯑꯗꯨꯗꯤ ꯐꯕ ꯀꯂꯦꯛꯁꯟ ꯆꯠꯂꯁꯨ ꯌꯥꯏꯕ ꯌꯥꯝ ꯀꯩꯅꯣꯝꯇꯪ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯂꯥꯂꯥꯂꯦꯟ ꯃꯍꯥꯕꯂꯤꯗ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯃꯃꯣꯝꯂꯣꯏꯒꯤ ꯑꯩꯈꯣꯏ ꯏꯆꯜ ꯏꯆꯦ ꯃꯌꯥꯝ ꯂꯥꯛꯑꯀꯥꯟꯗ ꯃꯣꯏꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯚꯣꯂꯟꯇꯤꯌꯔ ꯏꯆꯤꯜ ꯏꯅꯥꯎ ATꯒꯤ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃꯒꯤ ꯆꯥꯛ ꯏꯁꯤꯡ ꯌꯥꯝ ꯀꯟꯅ ꯃꯣꯏꯅ ꯂꯥꯡꯕꯤꯔꯤꯀꯣ ꯑꯗꯣ ꯂꯤꯃꯤꯇꯦꯠ ꯔꯤꯁꯣꯔꯁ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯗꯁꯨ ꯈꯤꯇꯪ ꯁꯦꯜ ꯊꯨꯝꯒꯤ ꯑꯗꯨꯒꯤ ꯗꯥꯏ ꯐꯤꯕꯝꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯁꯦ ꯄꯩꯁꯥ ꯅꯠꯇꯕꯤꯗ ꯑꯗꯣꯝꯅ ꯏꯃꯨꯡꯗ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯄꯦꯛꯀꯤꯡ ꯇꯧꯕꯤꯔꯛꯄ ꯌꯥꯔꯒꯗꯤ ꯄꯦꯛꯀꯤꯡ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯩꯈꯣꯏ ꯂꯧꯕ ꯂꯥꯛꯆꯔꯒꯦ ꯀꯣ ꯑꯗꯩ ꯁꯤ ꯑꯩꯈꯣꯏ ꯊꯣꯡꯕꯒꯤ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯌꯦꯔꯨꯝ ꯀꯩꯅꯣꯗꯣ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯨꯝꯗ ꯊꯣꯡꯕꯤꯔꯒ ꯁꯨꯃꯥꯏꯅ ꯄꯦꯛꯀꯤꯡ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯑꯗꯨ ꯀꯩꯅꯣ ꯂꯧꯈꯠꯄꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯦꯠꯂꯤꯁ ꯑꯩꯈꯣꯏ 200-300ꯃꯨꯛꯀꯤ ꯇꯥꯔꯒꯦꯠꯇꯤ ꯇꯧꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯉꯝꯕ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯄꯦꯛꯀꯤꯡ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯛꯑꯣ 시더라. Packing tꯧꯖꯔꯁꯨ ꯌꯥꯏꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯗꯤ ꯊꯣꯡꯕꯤꯔꯒꯗꯤ ꯑꯗꯨꯝ ꯄꯥꯎ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯔꯦ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯁ꯭ꯄꯣꯠꯇ ꯆꯪꯉꯒꯀꯣ ꯑꯗꯨꯝ ꯇꯧꯔꯒ ꯍꯣꯏ ꯀꯩꯁꯨ ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯅꯨꯡꯊꯤꯟꯒꯤ ꯆꯥꯛ ꯍꯥꯏꯕ ꯂꯩꯔꯔꯣꯏꯕ ꯆꯥꯛꯇꯤ ꯌꯥꯝ ꯋꯥꯠꯂꯅꯤ ꯑꯩ ꯈꯪꯉꯦꯕ ꯋꯥꯠꯄꯩꯗꯤ ꯂꯣꯏ ꯋꯥꯠꯅꯔꯅꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯑꯗꯨꯝ ꯊꯣꯡꯉꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯪꯉ ꯃꯣꯏꯅ ꯄꯦꯛꯀꯤꯡ ꯇꯧꯕꯤꯔꯝꯃꯦ ꯐꯔꯦ ꯇꯧꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯆꯪꯉꯒ ꯇꯧꯔꯅꯤ ꯌꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯗꯨ ꯑꯗꯨꯝ ꯃꯣꯕꯥꯏꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯅꯕ ꯑꯗꯩ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯄꯩꯁꯥ ꯑꯣꯏꯅ ꯅꯠꯇꯕꯤꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯣꯏꯅ ꯑꯗꯒꯤ ꯆꯦꯡ ꯑꯣꯏꯅ ꯀꯩ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯡꯕꯤꯔꯛꯄꯁꯨ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯁꯤꯗ ꯑꯗꯨꯝ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯃꯌꯥꯝꯗ ꯑꯗꯨꯝ ꯉꯝꯅꯅꯕ ꯀꯟꯅ ꯊꯣꯡ ꯊꯥꯛꯄ ꯇꯧꯔꯤꯕꯀꯣ ꯁꯤꯗ ꯃꯌꯥꯝꯁꯦ ꯑꯗꯣ ꯄꯨꯟꯅ ꯑꯗꯨꯝ ꯖꯒꯥꯒꯤ ꯂꯣꯏꯅ ꯌꯧꯔꯛꯅꯅꯕ ꯑꯗꯨꯝ ꯂꯥꯛꯅꯅꯕ ꯇꯧꯖꯒꯦ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯇꯧꯖꯔꯤꯕ ꯈꯔꯁꯤꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯣꯖꯣꯛ ꯄꯤꯅꯕꯤꯌꯨ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯂꯥꯛꯆꯈꯤꯒꯦ ꯃꯔꯨꯑꯣꯏꯅ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯆꯥꯕ ꯊꯛꯄ ꯏꯁꯤꯡꯒꯤ ꯀꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯄꯩꯁꯥꯒꯤ ꯑꯣꯏꯅꯗꯤ ꯃꯇꯦꯡ ꯑꯩꯈꯣꯏ ꯂꯧꯖꯔꯔꯣꯏ ꯄꯣꯠꯆꯩ ꯑꯣꯏꯅ ꯄꯥꯡꯕꯤꯔꯛꯄꯈꯩꯗꯤ ꯑꯗꯨꯝ ꯂꯥꯂꯥꯂꯦꯟꯒꯤ ꯑꯦꯗ꯭ꯔꯦꯁꯇ ꯂꯥꯛꯄꯤꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯀꯤ ꯃꯃꯣꯝꯂꯣꯏꯁꯨ ꯃꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯀꯥꯟꯗꯀꯣ ꯏꯁꯤꯡ ꯄꯥꯡꯕꯤꯔꯛꯄ ꯕꯣꯇꯜ ꯄꯥꯡꯕꯤꯔꯛꯄ ꯈꯣꯠꯄꯤꯔꯛꯄ ꯑꯗꯨꯝ ꯄꯥꯡꯕꯤꯔꯀꯥꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯝꯅꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯦ ꯀꯥꯏꯗꯅꯣ ꯑꯗꯨꯗꯤ Okay. Porompat-ka Khurai Lamlongga hꯧꯖꯤꯛ first ꯀꯩꯅꯣ ꯑꯣꯏꯔꯦ program ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯋꯥꯠ ꯑꯄꯥ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯊꯪ ꯑꯗꯨꯝ ꯆꯦꯟꯖꯔꯛꯈꯤꯒꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯇꯝꯅꯀꯣ ꯑꯗꯨꯝ ꯑꯉꯝꯕ ꯑꯗꯨꯝ ꯇꯧꯃꯤꯟꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ 인상도 ꯌꯥꯎꯍꯜꯂꯣ 인상이나 파이ꯔꯒ ꯊꯥꯡꯉꯁꯤꯔꯕ 옥수 비말레 Kaya sa practical eh. Hindi na pa yan eh. Sige. 하나 콘탁 가이바 팜도니 이제 hꯧꯖꯤꯛꯁꯨ 제 농포기 이싱 hꯧꯖꯤꯛꯁꯨ 제 소록마 농포 이싱 하다니 아예 뭐이 그노다 지리 리버기 이싱
ꯀꯣꯟꯖꯜꯂ ꯀꯥꯏꯁꯨ ꯏꯁꯤꯡ ꯄꯥꯊꯍꯧꯔꯦ ꯒꯣꯕꯤꯟꯁꯨ ꯆꯪꯉꯝꯃꯅꯤ ꯍꯧꯖꯤꯛꯁꯦ ꯀꯣꯟꯊꯥꯁꯨ ꯏꯁꯤꯡ ꯆꯪꯕ ꯍꯧꯔꯦ ꯑꯁ ꯁꯤꯒ ꯃꯃꯥꯡꯗ ꯀꯥꯏꯈꯤꯕ ꯈꯨꯀꯥꯏꯗꯨꯗꯤ ꯐꯖꯩꯍꯦ ꯑꯁꯇꯦ ꯌꯥꯎꯔꯦ पूरा से नुफाव इसिंग अतनी है पाथारी है तेजु पाथाना पाथारा खाना काई जना काई हम जे काई दो अकाई हम ने तेल दे हम ने काई दो ना लाइफ है भी क्वेश्चन जरा के हो nga फाव द मुग लग के